Coordinating Committee of 27 Assembly Constituency na athuba matamda Emergency Assembly mifam kaudabagi mayokta kaukiba pung kunmarigi General Strike chathari. Hauzik makki oina pamdaba thodok thokpagi pau leitri General Strike sogatpa singna lambi da thoktuna achat awong sing thingba tire mai tharaga lambi thingbagi thawong chathake. Chathariba General Strike asida aikoigi reporter sing tongan ba mafamda leiri hauzik singzamai da leiriba Risikes Naurem amadi atopa studio da leiriba news editor dagi latest update news longminase. Sana Haji Maruina Koi Coordinating Committee 27 Assembly Constituency na Kogiba Pung Kunmeri ki General Strike na Mausagi from the Atoba Kai Piri Maruina Koi Dukan Sing Tong Naki Katel Sing Kanaki de Aduka School Sing Sutong Naki Amarum da Koi Curfew ga Function na Maram Morakanda Curfew Hangada was the God so Koi Banchina Maram Morakanda Koi Hanagi Gari Chetpagi Changsu Handaki Aduga Karpi Komto Manum da Karabuti Polinaki. How do you just Meda Koigi reporter Resikas Naram Resikas Maru Nangasi to Antonba, the Gassing Chalumatamda, Kokiba Banasa Karim the Ufania Quina, picture the Suori, Lambi the Mam Tola Kanda, Koi, Lambi Timba, Sorokta, Koi Terga, Kogi, Terputoga Maitaba, Aduga Lambi and Manungwa Pashibu Ufangi, Kram Grandma, the Gassing Chatu there, Hazik Singama, the Levis Karifum Ufangi. Hojik akwai tsaro matam da akwai Singjamai amadi kawana chingma phom camera tsare du hojik oina Singjamai ki akwai traffic point island da akwai jam laba miyam sing amadi hanagi speaker pawbo oiram laba akwai ki former speaker Hemochandra Boyana koi Kongjang asida saruk yawi sakta madu uri aduga Kongjang loi singna koina phongdorakpada thu matamda assembly kaudabagi mayakta tangsalakpa Kongjang ni adubu lambi thingbai Kongjang kamaram tangsali lambi thingbagi Kongjang aduda koigi tangai fadraba ana eki amadi deva karmagi natana atopade thadokibagi amta thadohan gi de aduga thadok lebachina ana ekumba deva karbagumba natana thadokpadi leitri Maruina Hausi koi security arrangement combined to be ban sogat pasinga koi police security ka mugna balebra kaisa loba singsida koi ban sogat pasing koi security force kamuna tan khai bagumba krai to ba du natraga mugna bagumba thopu paudi lebra kari lei Risikes hojik maki oina de koi Singjamai saki oina de Kani Haduna Kogi Lapna Laga Kogi Baki dum Tatari Adubu Masida Police Naku Tankro happening Malambiking and happening Bakam had the late Aduna Hojikobi on a day Maka some the Pandava Toto Electric. Maruina Koi Singamai Kendriki Hana Akoi Minister Suemaba Hemochandra Pundro Homsi video for Sukoi Pangani Mahom Duki Lakanda Kari Mana Pondorpele Hemochandrana. Hello. Have you Hemochandra Kari Pundorpele Tabibra. Hemochandra Nasinga Kendriki Hana Minister Hemochandra Une Habadu, Hariba, Banasita Sogot Boy in a Yogdana, Assembly Kogi, Hemochandra Kari Pundura Budile. Hojik Hanagi former speaker I Hemochandra Pundorpa, Mahaki Matumina Mahana speaker and experience Matumina Assembly Kutatana Shisuko, Haying Kovia, Adubu, Nasika Paliba, Leg Asina. Kauning da batagi kaudabo ayamgani haina thaje haina su phondorok li aduga atu matamda assembly chi kauduna Manipur gi asuklu rafio masida central government amadi state tasu paliba kogi BJP ki double engine sarkana kari gi damakta akogi assembly kaudaduna akogi irang asilo simbangam jibono haibo wahang Okay thagasari Risikes koi makha ta lan wan bagi mong have you aduga mahana phondorokpada national media singda maitai singbu lan ohanbagi mong da ma taroli ba si akoina lan banate akoina lan horba nate ngasi maksu maitai jati gi miyoi yumda leijaba miyoi kya marom siri sigi matang da sumana phondoroki. Okay thagasari Risikes makha na koi haju jathariba coordinating committee adu 27 assembly constituency jathariba general strike sigi pau leptana lojage hoji pau gi na thagasari Risikes hoji pau gi na koi pam da thodok thogi pau leite aduna atopa koi lamsang area da su koi gi parito leiri madusu ngaki madung lojage makha da pau sidi amu koi sana hemam de gi mulobisi